Kumsi Sahigi, Ibudhou Moirang Thangjing haraobagi Thouram mari leinana, Lakliba Jun ki Tang taruk Inglisingani ka kundumanga, Yai faraba porong numitta asida pangthokcharagani, Lamjel-Mukna Thouram da, Laiba Kun Praja Singna, Mukna Roi Singh amasung, Lamjel Singh da Katgadaba Khudul Singh adugi mathakta, Moirang Assembly Constituency ki Honorable MLA Thongam Shanti Singh Mashamaknasu, Ahenba Khudul Singh, Selgi Mateng Katpigani Haiduna, Program Committee Thangjing Seba Mandalgi Maikidagi Khangalakli. Honorable MLA na Selgi Mateng Ngakpigadaba Singh adudi Laisa Paiba Anida Lupalising Amamam Kacharagani. First position Tarakpa Aduda Lupalising Tara, second position Lupalising Manga, third position Lupalising Ahum. Lemhoriba Panagi winner Aduda Lupalising Manga. Lemhoriba Lamjel Taraga Tarukta Lupalising Ani Sagol Thoba Anigi Lupalising Amamam. Lamjel gi main just Paiba Mangada Lupalising Amamam Kudol Kacharagani. Mukna Roi prize oina Laisa Paiba Anida Lupalising Ani Jatra Anida Lupalising Tara Lemhoriba Sanaroi Taragani Panda Lupalising Ani Mukna gi just Mangada Lupalising Amamam Kudol Tawbigadari. Hairiba numit asida Ibudhou Moirang lamdam asomda leibiriba amadi Kangleipak asigi miyam pumbana amatta oina saruk yaminasi haina Ibudhou Thangjing Harau Committee gi maikaidagi nolukna ningsingjari. Numit asiga mari lainana pangthokcharagani Thouram pareng sing video asigi caption da ijaduna PAOJEL jari.